ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯐꯨ ꯃꯈꯣꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯤ꯫ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯃꯤ ꯀꯌꯥ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨꯁꯨ ꯃꯥꯒꯤ ꯊꯕꯛꯇ ꯌꯦꯠꯂꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯂꯥꯏ ꯀꯌꯥ ꯊꯥꯖꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯈꯤꯕ ꯑꯃꯗꯤ ꯂꯣꯌꯥꯂꯦꯝꯕꯤꯁꯨ ꯂꯥꯏ ꯊꯥꯖꯤꯟꯗꯨꯅ ꯉꯥꯎꯍꯜꯂꯕ ꯃꯇꯨꯡ ꯃꯄꯥꯕꯨꯡꯕꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯈꯤꯕ ꯑꯃꯗꯤ ꯏꯉꯦꯜꯂꯩ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯥꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯏꯉꯦꯜꯂꯩꯒꯤ ꯃꯆꯥꯅꯨꯄꯤ ꯆꯟꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯟꯗꯒꯤ ꯆꯟꯕꯨ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯤꯕꯅ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯂꯥꯏ ꯁꯥꯟꯅꯔꯝꯕ ꯋꯥꯡꯂꯦꯟꯗꯣ ꯃꯥꯁꯨ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯂꯥꯏ ꯁꯥꯟꯅꯕ ꯑꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯆꯥꯟꯕ ꯍꯣꯏꯗꯤ ꯃꯆꯥꯅꯨꯄꯤ ꯏꯉꯦꯜꯂꯩ ꯑꯃꯗꯤ ꯃꯁꯨꯅꯨꯄꯤ ꯆꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯊꯥꯒ ꯄꯨꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯆꯥꯟꯕ ꯍꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗꯅꯤ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯍꯥꯏꯗꯤ ꯅꯣꯡ ꯉꯥꯟꯐꯝ ꯉꯥꯟꯐꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯇꯣꯝꯄꯣꯛꯇꯨ ꯋꯥꯀꯤꯡ ꯊꯣꯔꯛꯏ꯫ ꯃꯥꯅ ꯋꯥꯀꯤꯡ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠꯇ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯀꯌꯥ ꯍꯧꯏ ꯑꯗꯨꯅ ꯏꯁꯨꯛ ꯁꯨꯛꯏ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕꯗ ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯤꯕ ꯃꯐꯝꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯇꯣꯝꯄꯣꯛꯇꯣ ꯃꯇꯣꯝꯇ ꯋꯥꯀꯤꯡ ꯂꯥꯛꯏ꯫ ꯉꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯌꯥ ꯂꯥꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯇꯣꯝꯄꯣꯛꯅ ꯈꯔ ꯉꯟꯅ ꯊꯣꯔꯛꯄꯅꯔ ꯈꯪꯗ꯭ꯔꯦ ꯀꯅꯥꯁꯨ ꯊꯦꯡꯅꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯇꯣꯝꯇ ꯋꯥꯀꯤꯡꯗꯣ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯋꯥꯀꯤꯡ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯅ ꯋꯥꯀꯤꯡ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯌꯥꯏꯗ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯃ ꯂꯦꯡꯒꯨꯝ ꯂꯥꯛꯀꯨꯝ ꯂꯦꯡꯂꯤ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯎꯕ ꯅꯠꯇꯦ꯫ ꯃꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯑꯥꯗꯒꯤ ꯁꯤꯕꯨ ꯋꯥꯀꯤꯡ ꯂꯥꯛꯄ ꯃꯤ ꯑꯣꯏꯔꯤꯗ꯭ꯔꯅꯦ? ꯑꯩꯁꯨ ꯐꯅꯗꯤ ꯉꯜꯂꯦ ꯈꯟꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯉꯟꯕ ꯃꯤꯁꯨ ꯂꯩꯔꯤꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯋꯥꯀꯤꯜ ꯑꯁꯨꯝ ꯆꯠꯂꯛꯏ꯫ ꯃꯥꯅ ꯋꯥꯀꯤꯡ ꯆꯦꯜꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯅꯥꯛ ꯌꯦꯠꯇ ꯄꯥꯊꯤ ꯈꯣꯡꯕꯥꯜ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯣ ꯏꯉꯛ ꯉꯛꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯋꯥꯈꯜꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯨꯛꯄ ꯅꯥꯁꯤꯛ ꯀꯨꯡꯅ ꯍꯧꯕ ꯃꯐꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯣ ꯍꯦꯛ ꯌꯧꯔꯛꯄꯒ ꯉꯁꯥꯏꯋꯥꯏ ꯑꯌꯨꯛꯀꯤ ꯏꯪ ꯏꯪ लाउबा अयिंबा नुसित सिलंबादो मफम मदु यौबददी असाबा नुसित ओइना इखंग खंगहौदना सिलई मरुदा तोंपोकना ए करिनुनहे ngасai waiti अयिंबा नुसित सिलंबनी अदुगा मफम मसी यौरकान सिदना असाबा नुसित सिलैबसिबो असुमना खंदना तोंपोकतो असुम लाई महांगना असुम लाकदा मागी ममांग वाइदा हौरिबा नासिक पामिसिंग अदुगी मरुमदगी नुपी अमा मंगोंदा चेप्थदुना यिंगलपगुम फावरखी मरुदा तोंपोकसु हाइफेट अकोइबा अदुदा कोयिंग यिंगी अदुबु कनासु लेबदि उखिदि मसिदगी महाक मखा ताना वाकिंग चेली मतम अदुदा महाकी मतुंगदा मी इनरपगुम अमुक तौरई मरुदा महाकना मतुंगदा फट लेथोक्तुना यिंगी मरुदा महाकना कनागुम्बी अमा नासिक मखोक अदुदा सतलाउना लेसिनखिबगुम हाइफेट उहुखी मधु उबदा तोंपोकतो मैगे याउदबने इंगक ngakna yengduna lei aduga mahakna kanano aduda lesinkhribadubo मैगे याउदबने थोलो kanano हाइदुना लाउरी असमना तोंपोकना lamang aduda थोरो हाइदुना लाउदुना लei मसिदगी तोंपोकसु कना ओइरबा जानो हाइदुना येंगनबा असुम चंगलई माना असुम चंगलकपदा नासिक मखोक अदुदा कनागुम्बा अमा लेप्तुना लेरिबदो उरई मरुदा तोंपोकना कनानो अदु लेप्लिबदुबो हाइदुना असुम चंगसिली तोंपोक तपना तपना असुम चंगसिलकना मफम अदो यौसिलकलै
ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯒ ꯃꯥꯅ ꯎꯔꯤꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯨꯗ ꯄꯥꯏꯒꯤ ꯍꯦꯛ ꯇꯧꯔꯨꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯑꯗꯣ ꯖꯔ ꯖꯔ ꯋꯥꯡꯈꯠꯂꯛꯏ꯫ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯄꯣꯛꯇꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡꯁꯨ ꯃꯥꯟꯕ ꯃꯌꯥꯝ ꯑꯃ ꯊꯣꯔꯛꯇꯨꯅ ꯇꯣꯝꯄꯣꯛꯀꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯆꯠꯇꯨꯅ ꯑꯁꯨꯝ ꯀꯣꯏꯁꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯇꯣꯝꯄꯣꯛꯇꯣ ꯀꯔꯤꯁꯨ ꯍꯥꯏꯗꯤ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯂꯩ꯫ ꯇꯣꯝꯄꯣꯛ ꯀꯤꯈꯤꯕꯅ ꯃꯍꯥꯛ ꯆꯦꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ, ꯃꯁꯥ ꯑꯗꯣ ꯏꯄꯪ ꯄꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤꯕ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯦꯠꯂꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯈꯣꯡꯕꯥꯟ ꯑꯃꯗ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯒ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯅꯝꯁꯤꯟꯈꯤ꯫ ꯂꯨꯁꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯅꯝꯁꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯇꯣꯝꯄꯣꯛꯇꯣ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯊꯋꯥꯏ ꯃꯥꯡꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯁꯨ ꯐꯖꯅ ꯉꯥꯜꯂꯛꯂꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯃꯍꯩ ꯋꯥꯀꯤꯡ ꯂꯥꯛꯅꯔꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯛꯏ꯫ ꯃꯗꯨꯗ ꯃꯈꯣꯏ ꯋꯥꯀꯤꯡ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯈꯣꯡꯕꯥꯟ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯦꯛ ꯂꯧꯈꯠꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯇꯣꯝꯄꯣꯛꯅꯤ ꯍꯥꯏꯕꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯁꯨ ꯈꯪꯂꯦ ꯇꯣꯝꯄꯣꯛꯅ ꯁꯤꯔꯤꯕ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯂꯥꯏꯃꯨ ꯕꯨꯠꯁꯤꯡ ꯑꯗꯨꯅꯅꯤ ꯍꯥꯏꯕꯁꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯂꯨꯁꯝ ꯑꯗꯨꯁꯨ ꯃꯨꯁꯤꯟ ꯃꯨꯅ ꯈꯨꯠꯁꯥꯒꯤ ꯃꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯆꯤꯛꯈꯤꯕꯒꯤ ꯗꯥꯛꯐꯝ ꯀꯌꯥ ꯑꯃ ꯇꯥꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯅꯍꯥ ꯈꯔ ꯆꯦꯟꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯄꯣꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯃꯆꯥꯗꯣ ꯆꯦꯜꯂꯛꯂꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤꯃꯆꯥꯗꯨ ꯌꯥꯝꯅ ꯀꯞꯆꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯇꯣꯝꯄꯣꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯨꯝ ꯇꯝꯅ ꯄꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯇꯣꯝꯄꯣꯛꯇꯨ ꯂꯝꯍꯥꯡꯗ ꯂꯥꯏꯑꯣꯛꯅꯗꯨꯅ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯁꯔꯥ ꯁꯟꯈ꯭ꯔꯦ꯫ ꯄꯥꯎ ꯑꯗꯨ ꯋꯥꯡꯂꯦꯟꯒꯤ ꯅꯨꯄꯤ ꯏꯉꯦꯂꯩ ꯑꯃꯗꯤ ꯃꯃꯥ ꯊꯥꯔꯤꯛꯊꯥ ꯍꯣꯏꯁꯨ ꯇꯥꯔꯤ꯫ ꯃꯗꯨꯗ ꯆꯥꯟꯕꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣꯅꯦ ꯍꯟꯗꯛ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤꯕꯣ? ꯇꯥꯗ ꯇꯣꯝꯄꯣꯛꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯇꯥꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣꯅꯦ? ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ"꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯏꯉꯦꯂꯩ ꯊꯥꯔꯤꯛꯊꯥ ꯑꯃꯗꯤ ꯃꯁꯨꯅꯨꯄꯤꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯅꯈꯣꯏꯗ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯑꯩ ꯃꯇꯝ ꯈꯔ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯇꯪ ꯊꯤꯔꯨꯗꯕ ꯌꯥꯗ꯭ꯔꯦ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯊꯥꯅ, "ꯍꯣꯏ ꯆꯠꯄꯤꯔꯨꯔꯣ, ꯑꯗꯨꯕꯨ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯅꯕ ꯇꯧꯕꯤꯌꯨ꯫ ꯌꯨꯝꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯁꯦ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ" ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯄꯥꯎꯃꯦꯟꯖꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯆꯥꯟꯕꯗꯨ ꯄꯟꯊꯗꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯥꯏꯕ ꯑꯃ ꯊꯤꯕ ꯂꯥꯛꯂꯤ꯫ ꯁꯣꯝꯗ ꯂꯣꯌꯥꯒꯤ ꯌꯨꯝꯗꯅꯤ꯫ ꯂꯣꯌꯥ ꯂꯦꯝꯕꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯇꯣꯟꯊꯣꯏ ꯑꯃꯗꯤ ꯂꯣꯌꯥꯁꯨ ꯃꯆꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯟ ꯑꯣꯏꯔꯤꯕ ꯉꯧꯕ ꯑꯗꯣ ꯂꯣꯌꯥ ꯍꯣꯏꯗ ꯂꯥꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯉꯧꯕꯅ ꯂꯣꯌꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯂꯣꯌꯥ, ꯎꯪꯗꯨꯅ ꯂꯩꯕꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯅꯅꯕ ꯇꯧꯅꯦ". ꯑꯁꯨꯝꯅ ꯉꯧꯕꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯣꯌꯥꯅ ꯍꯥꯏꯔꯛꯏ, "ꯃꯥꯃꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯁꯨ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯌꯨꯝꯁꯤ ꯃꯤꯔꯣꯜ ꯂꯩꯇꯕꯁꯤꯗ". ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯧꯕꯅ ꯍꯥꯏꯔꯛꯏ, "ꯑꯦꯔꯥ ꯂꯣꯌꯥ, ꯑꯗꯨꯒꯤꯕꯨ ꯅꯪꯅ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯀꯥꯏ ꯄꯥꯜꯂꯤꯕꯁꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩꯈꯣꯏꯅ ꯐꯅꯅꯕ ꯁꯤꯜꯂꯝꯒꯦꯀꯣ". ꯉꯧꯕꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥꯁꯨ, "ꯍꯣꯏ ꯃꯥꯃ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯩ ꯉꯁꯤꯃꯛ ꯊꯤꯕ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯂꯣꯌꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯊꯤꯕ ꯆꯠꯅꯅꯕꯒꯤ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯗꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯁꯣꯝꯗ ꯇꯣꯝꯄꯣꯛꯀꯤ ꯌꯨꯝꯗꯅꯤ꯫ ꯇꯣꯝꯄꯣꯛꯇꯨ ꯐꯠꯇ꯭ꯔꯕ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯍꯥꯠꯈꯤꯕꯅꯤꯅ ꯇꯣꯝꯄꯣꯛꯀꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫
ꯑꯁꯣꯝꯅ ꯂꯥꯛꯂꯒ ꯇꯥꯕꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ ꯃꯈꯣꯜ ꯀꯌꯥ ꯇꯥꯍꯜꯂꯛꯏ꯫ ꯇꯣꯝꯕꯤꯃꯆꯥꯁꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄ ꯇꯥꯟꯖꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯌꯦꯅꯈꯥ ꯑꯗꯨꯗ ꯇꯥꯔꯤꯕ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯁꯣꯝꯅ ꯀꯤꯅ ꯇꯥꯗꯨꯅ ꯂꯩꯔꯤꯉꯩ ꯇꯣꯝꯕꯤꯃꯆꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯗꯨꯞ ꯂꯥꯎꯅ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯇꯣꯝꯕꯤꯃꯆꯥꯗꯣ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯁꯣꯝꯗ ꯊꯧꯕꯁꯨ ꯇꯨꯝꯗ꯭ꯔꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯌꯦꯅꯈꯥ ꯑꯗꯨꯗ ꯇꯧꯔꯤꯕꯗꯣ ꯇꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯧꯕꯒꯤ ꯃꯃꯥ ꯇꯣꯝꯕꯤꯃꯆꯥ ꯆꯪꯉꯛꯄ ꯑꯗꯨ ꯎꯕꯗ ꯊꯧꯕꯅ "ꯏꯃꯥ ꯀꯩꯗꯧꯔꯦ ꯇꯨꯝꯗ꯭ꯔꯕꯗꯤ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯇꯣꯝꯕꯤꯃꯆꯥꯅ "ꯌꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯌꯦꯅꯈꯥꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯌꯦꯡꯉꯨꯁꯤꯔꯣ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯧꯕꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯃꯥ, ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯃꯤ ꯅꯠꯇꯦ. ꯑꯩꯅ ꯂꯩꯀꯥꯏ ꯅꯨꯄꯥ ꯈꯔ ꯂꯦꯛꯍꯟꯁꯤ ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯥꯏꯕꯗꯨ ꯏꯃꯥꯅ ꯌꯥꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ?" ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯂꯥꯡ ꯅꯞꯅ ꯁꯣꯔꯣ ꯆꯤꯡꯂꯒ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯃꯆꯥ ꯑꯃꯗꯤ ꯊꯧꯕ ꯑꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯗꯤ ꯂꯣꯌꯥ ꯍꯥꯠꯄ ꯉꯝꯍꯧꯗꯕꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯣꯌꯥꯕꯨ ꯍꯥꯠꯀꯗꯧꯔꯤꯕ ꯂꯣꯌꯥꯂꯦꯝꯕꯤꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯁꯪꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝꯅ ꯂꯩꯈꯤꯕꯅ ꯋꯥꯡꯂꯦꯟꯁꯨ ꯂꯣꯌꯥꯂꯦꯝꯕꯤꯕꯨ ꯁꯥꯟꯅꯕ ꯉꯝꯂꯝꯗ꯭ꯔꯦ꯫ ꯋꯥꯡꯂꯦꯟ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯏꯕꯣꯇꯣꯟꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯔꯛꯏ꯫ ꯏꯕꯣꯇꯣꯟꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯥꯕꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯋꯥꯡꯂꯦꯟꯕꯨ ꯁꯥꯎꯈ꯭ꯔꯦ꯫ ꯀꯔꯝꯕ ꯄꯥꯝꯕꯩꯅ ꯃꯥꯕꯨ ꯍꯥꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯋꯥꯡꯂꯦꯟꯅ ꯀꯧꯔꯛꯄ ꯑꯗꯨ ꯆꯠꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯆꯠꯇꯕ ꯑꯗꯨꯗ ꯁꯣꯝꯗ ꯋꯥꯡꯂꯦꯟ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯍꯥꯛꯅ ꯊꯋꯥꯏ ꯑꯗꯣ ꯀꯧꯕꯗ ꯂꯥꯛꯇꯕꯗꯒꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯏ, "ꯍꯦ ꯊꯋꯥꯏ ꯃꯤꯔꯦꯜ, ꯑꯩꯅ ꯅꯪꯕꯨ ꯍꯟꯅ ꯀꯧꯕꯗ ꯂꯥꯛꯇꯕ ꯐꯩ, ꯈꯪꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯊꯛꯇ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ." ꯑꯁꯨꯝꯅ ꯋꯥꯡꯂꯦꯟꯗꯣ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯒ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯝꯕꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯂꯥꯛꯅ ꯐꯅ ꯉꯝꯗ꯭ꯔꯕ ꯕꯨꯠ ꯑꯃ ꯑꯣꯏꯅ ꯀꯧꯔꯒꯦ, ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯄꯥꯡꯊꯣꯛꯍꯜꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯅꯣꯛꯆꯩ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯍꯦꯛ ꯁꯣꯜꯂꯛꯄꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯄꯥꯏꯔꯛꯂꯦ꯫ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯍꯜꯂꯛꯂꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯋꯥꯡꯂꯦꯟꯁꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯥꯅ ꯇꯧꯔꯤꯕ ꯑꯗꯣ ꯀꯥꯟꯅꯔꯦ ꯍꯥꯏꯕ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯪꯂꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤꯠ ꯃꯅꯥ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯃꯥꯏ ꯂꯩꯇꯦꯝ ꯆꯞ ꯃꯥꯟꯅꯕ ꯕꯨꯠ ꯑꯃ ꯊꯣꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯋꯥꯡꯂꯦꯟ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯐꯥꯊꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯍꯦ ꯂꯥꯏꯃꯨ ꯚꯨꯠ, ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ." ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯨꯠ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯌꯥꯒꯅꯤ. ꯅꯪꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ. ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯌꯥꯅꯕ ꯑꯃꯗꯤ ꯂꯩꯕ ꯇꯥꯏ. ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯀꯧꯔꯛꯇꯨꯅ ꯁꯥꯟꯅꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯏꯈꯦꯡ ꯀꯠꯀꯗꯕꯅꯤ. ꯑꯗꯨ ꯅꯪꯅ ꯉꯝꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯒꯅꯤ." ꯂꯥꯏꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯡꯂꯦꯟꯁꯨ ꯀꯔꯤꯃꯠꯇ ꯈꯟꯊꯍꯧꯗꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯗꯨꯇꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯈꯟꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯝ ꯑꯁꯤ ꯌꯥꯗ꯭ꯔꯦ, ꯅꯣꯡꯉꯥꯟꯒꯗꯧꯔꯦ. ꯑꯗꯨꯅ ꯅꯪꯁꯨ ꯅꯪꯒꯤ ꯅꯍꯟꯐꯝꯗ ꯍꯜꯂꯨ, ꯑꯗꯨꯒ ꯍꯌꯦꯡ ꯑꯩꯅ ꯀꯧꯔꯛꯄꯗ ꯊꯣꯔꯛꯂꯣꯀꯣ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯄꯗ ꯕꯨꯠ ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯦ꯫ ꯁꯣꯝꯗ ꯅꯥꯀꯟ ꯑꯃꯗꯅ ꯂꯣꯌꯥ ꯑꯃꯗꯤ ꯆꯥꯟꯕꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯃ ꯌꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯝꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗ ꯂꯣꯌꯥꯅ ꯆꯥꯟꯕꯗ ꯍꯥꯟꯅ ꯀꯧꯔꯛꯏ, "ꯇꯥꯗ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦ. ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯑꯍꯩꯕ ꯃꯃꯤꯡ ꯆꯠꯄ ꯑꯃꯥꯏꯕ ꯀꯅꯥ ꯂꯩꯕꯤꯕꯒꯦ?" ꯂꯣꯌꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯥꯟꯕꯅ, "ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯅꯠꯇꯦ.
ꯑꯩꯁꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯇꯝꯅꯕ ꯑꯀꯤ-ꯑꯈꯪ ꯀꯌꯥ ꯇꯧꯔꯛꯄꯗꯒꯤ ꯈꯨꯟ ꯑꯁꯤꯗ ꯑꯃꯥꯏꯕ ꯑꯃꯇꯪ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯊꯤꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯆꯥꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥꯁꯨ ꯉꯛꯅ ꯆꯥꯟꯕꯗ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯈꯨꯜ ꯑꯗꯨꯗ ꯆꯠꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯄꯥꯎ ꯇꯝꯅꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯜꯂꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯅꯕ ꯍꯧꯒꯠꯅꯔꯛꯂꯤ꯫ ꯃꯗꯨꯗ ꯂꯣꯌꯥ ꯑꯃꯗꯤ ꯆꯥꯟꯕꯅ ꯃꯤꯁꯤꯡꯗ ꯍꯪꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯥꯏꯕ ꯌꯥꯏꯕꯔꯦꯜꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯌꯥꯏꯕꯔꯦꯜꯁꯨ ꯑꯌꯨꯛ ꯉꯟꯇꯥ ꯑꯉꯟꯕ ꯑꯁꯤꯗ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯪꯉꯛꯏꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯃꯥꯏꯕ ꯌꯥꯏꯕꯔꯦꯜꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯥꯏꯕꯔꯦꯜꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯕ ꯑꯃꯗꯤ ꯌꯥꯏꯕꯔꯦꯜꯗ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯟꯁꯤꯡꯗ ꯍꯪꯗꯨꯅ ꯑꯣꯖꯥꯒꯤ ꯌꯨꯝꯁꯦ ꯊꯤꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯣ, ꯑꯗꯣ ꯁꯨꯝꯗꯧꯁꯤ, ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯦ ꯍꯥꯏꯔꯒ ꯋꯥꯗꯣ ꯇꯞꯅ ꯈꯟꯅꯔꯁꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯗꯨꯗ ꯑꯃꯥꯏꯕ ꯌꯥꯏꯕꯔꯦꯜꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, "ꯑꯗꯣ ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯑꯩꯕꯨ ꯊꯤꯔꯛꯄꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯑꯣꯏꯔꯕꯅꯣ? ꯀꯔꯤ ꯇꯥꯟꯅꯁꯤꯒꯦ? ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯨ ꯃꯥꯟꯗꯦ꯫ ꯀꯩꯗꯧꯕꯒꯤ ꯂꯥꯛꯄꯤꯔꯤꯕꯅꯣ?" ꯑꯃꯥꯏꯕ ꯌꯥꯏꯕꯔꯦꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯥꯟꯕꯅ ꯑꯍꯟ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ, ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯈꯥ ꯄꯥꯡꯅ ꯑꯁꯨꯝ ꯆꯠꯂꯒ ꯂꯩꯕ ꯈꯨꯜ ꯃꯆꯥ ꯑꯃꯗꯒꯤꯅꯤ꯫ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯕꯨꯡꯉꯣ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ, ꯂꯩꯀꯥꯏꯗꯤ ꯄꯨꯟꯗꯦ꯫ ꯏꯕꯨꯡꯉꯣ ꯑꯁꯤꯁꯨ ꯑꯣꯖꯥ ꯑꯃꯥꯏꯕꯕꯨ ꯊꯤꯖꯔꯛꯂꯤꯕꯅꯤ"꯫ "ꯑꯣ, ꯑꯗꯣ ꯑꯣꯖꯥ ꯑꯅꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯅ ꯊꯤꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯅꯣ? ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ?" ꯑꯃꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯟꯕꯅ ꯃꯥꯒꯤ ꯈꯨꯜꯗ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯌꯥꯏꯕꯔꯦꯜꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯋꯥꯐꯝ ꯃꯁꯤꯡ ꯇꯥꯕꯗ ꯑꯃꯥꯏꯕ ꯌꯥꯏꯕꯔꯦꯜꯅ ꯍꯥꯏꯔꯛꯏ, "ꯑꯗꯨꯗꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯃꯥꯅ ꯃꯥꯒꯤ ꯃꯍꯩꯕꯨ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯦ"꯫ ꯑꯃꯥꯏꯕ ꯌꯥꯏꯕꯔꯦꯜꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯣꯌꯥꯅ ꯃꯔꯛ ꯊꯠꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ, ꯉꯁꯤꯗꯒꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟ ꯀꯧꯕ ꯑꯃꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯇꯧꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯐꯥꯈꯤ"꯫ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯃꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯇꯧꯔꯝꯕꯗꯒꯤ ꯐꯨꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯊꯕꯛ ꯇꯧꯔꯝꯕꯒꯤꯅꯣꯅꯦ? "ꯑꯣꯖꯥ, ꯑꯩ ꯍꯥꯏꯖꯒꯦ, ꯃꯥꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯛꯂꯒ ꯁꯤꯈ꯭ꯔꯕ ꯑꯁꯤꯕꯁꯤꯡꯒꯤ ꯊꯋꯥꯏꯕꯨ ꯃꯥꯅ ꯂꯩꯋꯥ ꯇꯧꯗꯨꯅ ꯃꯐꯝꯗꯒꯤ ꯂꯣꯏꯅ ꯀꯧꯊꯣꯛꯂꯒ ꯁꯥꯟꯅꯔꯝꯕꯗꯒꯤ ꯐꯥꯕꯅꯤ꯫ ꯑꯣꯖꯥ, ꯑꯗꯨꯕꯨ ꯃꯥꯕꯨ ꯐꯥꯕꯗ ꯃꯥꯡꯖꯤꯜ ꯊꯥꯈꯤꯕ, ꯃꯥꯅ ꯇꯧꯕ ꯊꯕꯛꯇꯨ ꯃꯌꯥꯝꯗ ꯇꯥꯛꯊꯣꯛꯂꯨꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯏꯕꯣꯇꯣꯟ ꯑꯃꯗꯤ ꯃꯥꯃ ꯑꯉꯧ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤ"꯫ ꯂꯣꯌꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯥꯟꯕꯗꯤ ꯂꯣꯌꯥꯅ ꯍꯥꯏꯔꯤꯕ ꯋꯥꯡꯂꯦꯟ ꯑꯗꯨ ꯃꯥꯒꯤ ꯃꯌꯥꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯥꯗꯤ ꯇꯨꯃꯤꯟꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯏꯀꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯛꯏ, ꯃꯥꯒꯤ ꯏꯃꯨꯡꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯌꯥꯅꯨꯄꯥ ꯋꯥꯡꯂꯦꯟꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯌꯥꯏꯕꯔꯦꯜꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯥꯔꯕ ꯃꯇꯨꯡ ꯂꯣꯌꯥꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ, ꯅꯪꯒꯤꯅ ꯈꯔ ꯂꯨꯔꯦ, ꯑꯗꯨꯒ ꯃꯊꯪ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ, ꯑꯗꯨꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯑꯣꯖꯥ"꯫ ꯑꯁꯨꯝꯅ ꯌꯥꯏꯕꯔꯦꯜꯅ ꯆꯥꯟꯕꯗ ꯑꯣꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯥꯟꯕꯁꯨ "ꯍꯣꯏ ꯑꯣꯖꯥ, ꯑꯗꯨꯅ ꯐꯔꯅꯤ" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯂꯣꯌꯥꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯃꯇꯝꯗꯣ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯁꯣꯝꯗ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝꯗꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯋꯥꯡꯂꯦꯟꯗꯣ ꯌꯥꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯝꯊꯔꯗꯨꯅ ꯃꯥꯒꯤ ꯂꯥꯏꯁꯣꯟ ꯑꯗꯣ ꯁꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯦꯛ ꯁꯣꯟꯕꯒ ꯉꯔꯥꯡ ꯃꯥꯅ ꯀꯧꯈꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯕꯨꯠ ꯑꯗꯣ ꯂꯥꯛꯂꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯒ ꯋꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯕꯨꯠ, ꯅꯪꯅ ꯂꯩꯀꯥꯏ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯏꯕꯣꯇꯣꯟꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨ, ꯑꯗꯨꯒ ꯅꯪꯅ ꯃꯥꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯐꯥꯗꯨꯅ ꯄꯨꯔꯛꯎ"꯫ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯨꯠ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯤ꯫ ꯃꯗꯨꯗ ꯋꯥꯡꯂꯦꯟꯅ "ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯏꯕꯣꯇꯣꯟ, ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯣ ꯉꯁꯤꯗꯤ ꯂꯣꯏꯔꯕꯅꯤ ꯈꯪꯉꯨ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯔꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯀꯧꯔꯤꯕ ꯕꯨꯠ ꯑꯗꯨꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯥꯕꯨ ꯁꯥꯟꯅꯔꯨꯕ ꯑꯃꯥꯏꯕ ꯀꯌꯥ ꯕꯨꯠ ꯑꯗꯨꯅ ꯉꯝꯅ ꯍꯥꯠꯈ꯭ꯔꯕꯅꯤ꯫ ꯆꯍꯤ ꯀꯌꯥ
kana amatana losinbiba ngamdana tompokna waking chatpada sikhiba nasik makong aduda lairaklibani adubu kaya thoinati kaisu tarudrabani adubu handak tompok halubadaki amuk hanna mathi phonglibani somta tompok to mana thawi yanduna sikhiba ujau aduda phamduna leiringai magi matungda karigumba ama leptuna leibaki sahum phanglai maruda karino haiduna mamaya do tunglomda leithorai asana mamai hek leithorokpaga ngasai but aduna iboton gi thawai do tak phaki aduga khonglei thuna wangge manakta purai iboton gi thawai adudi matik mayai karisu leitabarina karisu tawba ngamdri masitiki mikup kharagi tungda wangge manak joraklei maduda wanglena but aduda aina haibadudi kadai haibagi mawongda yinglai maruda but aduna iboton gi thawai do puduna paiduna puthorai maruda ibotona yamna sauna nang noyeko aibu phalibase haiduna hairi maduda wanglena su khara saurapna hairi he thawai mirel nangna wanglen aigi khutagi kayam koina nathoktuna chenbang kamgani nang haujikti layamlenda tinbasu ngamda loiragadabani asomna hairaga wanglen do haungan nolai aduga but aduda wansinduna masigi thawai mirel asi amukhanna thokalla anu hairakhi ibotongi thawai adusu kalisu tawba ngamda but aduna adumak loisinduna norokta langthaki masitigi but aduna thabak loribanina magi chakthak piro hairi maruda wanglena i khara puthokuna pikhi maruda but aduna yamna sauna aina haibati taibang migi i haibani masigi i asina te hairakli wanglen wa adu tabada lawai samchap jungi ngahaki khanthaudaba aduna haujikti mahak awa phamda tare masidagi wanglena yanakhibagi matung inna magi makut ado lenthatuna magi i ado but aduda pithakli haujikti but ado magi chakthak phanglabada mahak mahan phamda hankhri somda wanglendi masa ado sokthabana lori but aduda yamlaba magi i sing pithakibana haujikti nongsu ngalakadori loya hoisu asum leptabi lakpana makhoi loya hoigi yum joroktuna thongga changlai asumna loya hoina thongga changlakpada somda loya lembi adudi amaiba yaibren jorokle haiba khangduna ningol ka adagi law khongduna nathokna ba honarakle adumna loya lembina tawrakpa aduda manakta leriba mi sing adudi khangprek khangduna loya lembi da yingrai tumina asibagum leramba loya lembina tololiba mawong aduda makhoi mayamadi ngakpana loiri yaibirel di khangli mafam masida soren kayagi direct pham moiduna kaidongduna leire haibase masidagi makhoi asum loya gi sumangda leptuna loya mage nupi tonthoi bu kori maruda tonthoi su taraduna mapanda thorakpada loya oiramba aduda haraujari aduga loya da oja mai batu pubirak labro haiduna hanglai maruda loya na amaiba yaibirel bu masak takli masidagi makhoi mangol da kakhalakli matamatu da yaibirel du masada tu khyok chungi aduga is loyedana haiduna soli matang aduda loyana oja isa sindokpigadra natragana ngahak pothabigadra haiduna hanglai maruda yaibirelna pothabadi pothararoi isa ona sendok-lage hairi asomna haladuna makoi maninglomda laklei maruda loyana chanbada tada su isa sendokpigadra haiduna hanglai maruda chanbana yaranida oja ona sendok halo haiduna mangolda oina phamduna lehu masigi matung amaiba yaibirelna masa sendoklingai maningi wapan adudagi kanagumba kharana mangonda yinglakpagum tawri asomna mangonda samillama phorokpadagi yinglakpada warak aduda angang macha mayam ama leptuna yinglibado urai madu ubada yaibirelna o nakhoidi aduda leirabore horen khangani haiduna murum soli masigi matung loya lembi ki manakta changlai amaiba yaibirelna changlakpada loya lembi ado lawba khongba amadi machinda aki wa kaya ma haiba hawraklei adubu amaiba yaibirelna karisuna chungtana prap changsilli aduga leiwa ama sonduna loya lembi ki marai bakta nammi adumna tawbudagi loya lembi ado gyan mangtuna takhri masidagi amaiba yaibirelna loya lembi ki pulliba singna do lokthokpiro haujik soren khaidoksi hairamlaga lai khoramna ba sem sakhi masidagi amaiba yaibirelna chapu taret leiwa sonduna yum adugi mamang pangna puthorakle aduga loya lembina ahing sanakhiba lamlong ohum phangba adugi habung aduda laktuna lai khoramlai
ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯗꯣ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯐꯪꯏ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯕꯨꯠ ꯑꯗꯨꯗ ꯏ ꯌꯥꯝꯅ ꯄꯤꯊꯛꯈꯤꯕꯅ ꯃꯁꯥꯗꯣ ꯆꯣꯛꯊꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯅꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯌꯥꯏꯕꯤꯔꯦꯜꯁꯨ ꯍꯥꯕꯨꯡ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯂꯝꯂꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯣꯔꯦꯟꯁꯤꯡ ꯑꯗꯣ ꯇꯥꯟꯊꯣꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯌꯥꯏꯕꯤꯔꯦꯜꯅ ꯁꯣꯔꯦꯟꯁꯤꯡ ꯑꯗꯣ ꯂꯨꯌꯥꯒꯤ ꯌꯨꯝꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯇꯥꯟꯊꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯁꯨ ꯀꯧꯁꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯂꯣꯌꯥꯒꯤ ꯊꯕꯛ ꯂꯣꯏꯗꯨꯅ ꯑꯃꯥꯏꯕ ꯌꯥꯏꯕꯤꯔꯦꯜ ꯑꯃꯗꯤ ꯆꯥꯟꯕꯗꯣ ꯑꯃꯨꯛ ꯆꯥꯟꯕ ꯍꯣꯏꯗ ꯂꯥꯛꯏ ꯃꯈꯣꯏꯅ ꯌꯧꯔꯛꯄꯗꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯈꯤ ꯅꯥꯀꯟ ꯑꯃꯗꯅ ꯋꯥꯡꯂꯦꯟꯗꯨ ꯉꯔꯥꯡ ꯕꯨꯠ ꯑꯗꯨꯗ ꯏ ꯌꯥꯝꯅ ꯄꯤꯊꯛꯈꯤꯕꯅ ꯃꯁꯥꯗꯣ ꯍꯥꯟꯅꯗꯧꯅ ꯀꯟꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈꯤꯗꯨꯅ ꯍꯥꯟꯅ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯇꯝꯗꯨ ꯌꯧꯔꯛꯄꯗ ꯋꯥꯡꯂꯦꯟꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠ ꯑꯗꯣ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯕꯨ ꯀꯧꯔꯛꯏ ꯑꯗꯨꯒ ꯂꯣꯌꯥ ꯍꯣꯏꯗꯒꯤ ꯇꯥꯟꯊꯣꯔꯛꯄ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯁꯨ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯞꯂꯔꯤ ꯃꯗꯨꯗ ꯋꯥꯡꯂꯦꯟꯅ ꯂꯥꯏꯁꯤꯡ ꯑꯁꯤ ꯁꯥꯟꯅꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯉꯝꯗ ꯊꯣꯔꯛꯏ ꯁꯣꯝꯗ ꯆꯥꯟꯕ ꯍꯣꯏꯗꯅ ꯑꯃꯥꯏꯕ ꯌꯥꯏꯕꯤꯔꯦꯜꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯋꯥꯡꯂꯦꯟꯅ ꯊꯥꯔꯛꯈꯤꯕ ꯂꯥꯏꯙꯤ ꯑꯗꯣ ꯀꯧꯗꯨꯅ ꯂꯥꯏ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯁꯣꯝꯗ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯅ ꯂꯐꯨ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯋꯥꯡꯂꯦꯟꯗ ꯑꯩꯒꯤ ꯁꯤꯟꯊꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯁꯣꯔꯦꯟꯁꯤꯡ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯗ ꯃꯃꯤꯠ ꯈꯥꯅ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯑꯃꯥꯏꯕ ꯌꯥꯏꯕꯤꯔꯦꯜꯅ ꯂꯥꯏꯙꯤ ꯑꯗꯨꯕꯨ ꯃꯥꯡꯍꯟꯅꯅꯕ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯙꯤ ꯑꯗꯣ ꯑꯋꯥ ꯆꯩꯅꯥ ꯈꯪꯂꯛꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯇꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯗ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯥꯏꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯒꯤ ꯃꯃꯥꯡꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯂꯩ ꯁꯣꯔꯦꯟꯁꯤꯡ ꯑꯃꯗꯤ ꯕꯨꯠ ꯂꯥꯏꯙꯤ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯋꯥꯡꯂꯦꯟꯗꯣ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯁꯣꯔꯦꯟꯁꯤꯡ ꯑꯃꯗꯤ ꯂꯥꯏꯙꯤ ꯕꯨꯠ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟꯕꯨ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯇꯥꯔꯝꯂꯕ ꯈꯨꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯋꯥꯡꯂꯦꯟ ꯁꯤꯈꯤꯕꯗꯒꯤꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯈꯤ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯗ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ